Social media da irang sagat pasing faduna sairak pigadawre. WhatsApp, Facebook, Instagram, Twitter na sing batongan-tongan ba social media platform sing da. Law and order da kay bathokan ba yaba video, image, picture thagat pa sandokli ba missing faduna lamdam asigi ain gi marilay na ba provision gi makada sairak fangan gadawre. Hira masida Manipur government ke commissioner Homti Ranjit Singana ngarang hukum amathokre. Hukum aduda pallibadi haksang da sogapan nanghanba natraga miyam gi lanay gi lanthum na chingbada amang ata thogan ba na chingbagi video amasung picture image na chingba electronic equipment sing pallavada tablet computer mobile phone na chingba sisinaraga WhatsApp Facebook Instagram Twitter na chingba tongan-tongan ba social media platform sing gi khuthang da sandorakli ba madhi SMS mayam thaduna irang tawba madhi khongjang changsin ba singda mateng pang ba natraga ihaw sagatuna law and order da kay bathogalakpa yaba thabag tawriba se state government na yamna haksin na lawe state government na wapam asida kupna yangsilaba matungda state asida mahusagi phibam hanjilhana na bagida mag video image picture sandok pathing na bawarep lawre maram asina kanagumba amatana masigumba video image picture sandok pa yaroy kanagumba masigumba video image picture lairabade jurisdiction waiba waidaba khwaidagi manak nagpa SP da approach tawbiyo satpiyo amade sunaba legal action lawkhanaba pisinbiyo phibam amatada makhoina sigumba video image picture social media amatada thagatloidabane kanagumba na thingba si khongauna ba thoklabade mahaki mathakta Information Technology Act and rules amasung IPC gi mari lainaba provision gi makhada thabak lawkhatkani haire